ꯑꯍꯥꯟꯕꯃꯛꯇꯗ ꯃꯅꯤꯄꯨꯔꯤ ꯑꯣꯗꯤꯑꯣꯕꯨꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯑꯣꯗꯤꯑꯣꯕꯨꯛ ꯑꯁꯤꯅ ꯃꯅꯤꯄꯨꯔꯤ ꯀ꯭ꯂꯥꯁ 11ꯒꯤ ꯇꯦꯛꯁꯕꯨꯛꯇ ꯌꯥꯎꯕ ꯋꯥꯡꯈꯩꯃꯌꯨꯝ ꯇꯣꯝꯆꯧ ꯁꯤꯡꯍꯅ ꯏꯕ Adolescence Education ꯍꯥꯏꯔꯤꯕ ꯋꯥꯔꯦꯡ ꯑꯁꯤ ꯂꯧꯈꯠꯆꯔꯤ꯫ ꯍꯧꯖꯤꯛ ꯂꯧꯕꯤꯔꯁꯤ Adolescence Education꯫ ꯁꯥꯏꯀꯣꯂꯣꯖꯤꯁ ꯈꯔꯅ ꯆꯍꯤ 18ꯗꯒꯤ 19 ꯐꯥꯎꯕꯕꯨ ꯑꯗꯨꯒ ꯑꯇꯣꯞꯄ ꯈꯔꯅ ꯆꯍꯤ 10ꯗꯒꯤ ꯆꯍꯤ 18 ꯐꯥꯎꯕꯒꯤ ꯃꯇꯝꯕꯨ ꯑꯦꯗꯣꯂꯦꯁꯦꯟꯁꯀꯤ ꯃꯇꯝꯅꯤ ꯍꯥꯏ꯫ ꯈꯔ ꯈꯦꯠꯅꯔꯕꯁꯨ ꯑꯉꯥꯡ ꯑꯣꯏꯔꯝꯕꯗꯒꯤ ꯆꯥꯎꯈꯠꯂꯛꯇꯨꯅ ꯍꯛꯆꯥꯡꯒꯤ ꯁꯔꯨꯛ ꯆꯥꯎꯔꯛꯄ, ꯋꯥꯈꯜ ꯈꯜꯂꯛꯄ ꯍꯦꯜꯂꯛꯄ, ꯁꯃꯥꯖꯒꯤ ꯆꯠꯅꯕꯤ, ꯃꯑꯣꯡ, ꯃꯤꯑꯣꯏ ꯃꯄꯨꯡ ꯐꯥꯕ ꯑꯃ ꯑꯣꯏꯔꯛꯄ ꯐꯥꯎꯕꯒꯤ ꯃꯇꯝꯕꯨ ꯑꯦꯗꯣꯂꯦꯁꯦꯟꯁꯀꯤ ꯃꯇꯝ ꯍꯥꯏꯕ ꯇꯥꯏ꯫ ꯅꯨꯄꯤꯒꯤ ꯆꯍꯤ 10ꯗꯒꯤ 14ꯗ ꯊꯥꯒꯤ ꯈꯣꯡꯀꯥꯞ ꯂꯥꯛꯄ ꯃꯇꯝ ꯍꯥꯏꯕꯗꯤ ꯃꯆꯥ ꯄꯣꯛꯄ ꯌꯥꯔꯕ ꯃꯇꯝꯗꯒꯤ ꯃꯤꯑꯣꯏ ꯃꯄꯨꯡ ꯐꯥꯕ ꯃꯇꯝ ꯍꯥꯏꯕꯗꯤ ꯆꯍꯤ 10ꯒ 9 ꯁꯨꯕ ꯐꯥꯎꯕꯒꯤ ꯃꯇꯝ ꯑꯗꯨꯕꯨ ꯑꯦꯗꯣꯂꯦꯁꯦꯟꯁꯀꯤ ꯃꯇꯝ ꯀꯧꯕ ꯌꯥꯏ꯫ ꯅꯨꯄꯤꯒꯤ ꯊꯥꯒꯤ ꯈꯣꯡꯀꯥꯞ ꯂꯥꯛꯄ ꯃꯇꯝꯕꯨ ꯄ꯭ꯌꯨꯕꯔꯇꯤ ꯀꯧꯏ꯫ ꯑꯦꯖꯨꯀꯦꯁꯟꯁꯀꯤ ꯃꯔꯝꯗ ꯁꯦꯃꯤꯅꯥꯔ ꯑꯃ ꯈ꯭ꯔꯤꯁꯇꯥꯕꯗ 1839ꯒꯤ ꯑꯦꯄ꯭ꯔꯤꯜꯗ ꯇꯧꯈꯤ꯫ ꯁꯦꯃꯤꯅꯥꯔ ꯑꯗꯨ ꯖꯥꯇꯤꯒꯤ ꯑꯣꯏꯅ ꯇꯧꯈꯤꯕꯅꯤ, ꯃꯗꯨꯗ ꯑꯦꯗꯣꯂꯦꯁꯦꯟꯁ ꯑꯦꯖꯨꯀꯦꯁꯟꯕꯨ ꯁ꯭ꯀꯨꯜꯒꯤ ꯀꯔꯤꯀꯨꯂꯝꯗ ꯍꯥꯞꯄ ꯍꯥꯏꯅ ꯂꯦꯞꯅꯈꯤ꯫ ꯁꯦꯃꯤꯅꯥꯔ ꯑꯗꯨꯗ ꯑꯦꯗꯣꯂꯦꯁꯦꯟꯁꯀꯤ ꯃꯇꯝ ꯑꯁꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯃꯤꯑꯣꯏ ꯃꯄꯨꯡ ꯐꯥꯔꯛꯄ ꯐꯥꯎꯕꯒꯤꯅꯤ ꯍꯥꯏꯗꯨꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯑꯍꯜ ꯑꯣꯏꯔꯛꯄꯒꯤ ꯃꯑꯣꯡ ꯀꯌꯥ ꯈꯟꯅꯕꯒ ꯂꯣꯏꯅꯅ ꯑꯦꯗꯣꯂꯦꯁꯦꯟꯁꯁꯤꯡꯒꯤ ꯆꯥꯕꯣꯛꯄꯒꯤ ꯃꯇꯝ ꯌꯧꯔꯛꯄꯗ ꯃꯁꯥ ꯐꯅ ꯂꯩꯅꯅꯕꯒꯤ ꯃꯔꯝꯗ ꯃꯔꯨꯑꯣꯏꯅ ꯈꯟꯅꯈꯤ꯫ ꯏꯪꯂꯤꯁꯇ ꯑꯗꯨꯕꯨ ꯑꯦꯗꯣꯂꯦꯁꯦꯟꯁ ꯔꯤꯄ꯭ꯔꯗꯛꯇꯤꯚ ꯑꯦꯟড ꯁꯦꯛꯁꯨꯑꯦꯜ ꯍꯦꯜꯊ (ARSH) ꯍꯥꯏꯅ ꯈꯪꯅꯈꯤ꯫ ꯔꯤꯄ꯭ꯔꯗꯛꯇꯤꯚ ꯍꯦꯜꯊ ꯅꯠꯇ꯭ꯔꯒ ꯐꯤꯅꯨꯡꯒꯤ ꯍꯛꯁꯦꯜ ꯍꯥꯏꯕꯁꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯀꯟꯐꯔꯦꯟꯁ ꯄꯣꯄꯨꯂꯦꯁꯟꯒꯤ ꯍꯤꯔꯝ ꯈꯟꯅꯕꯗ ꯈ꯭ꯔꯤꯁꯇꯥꯕꯗ 1834ꯗ ꯀꯥꯏꯔꯣꯗ ꯑꯔꯊ ꯁꯟꯗꯣꯛꯅ ꯇꯥꯛꯈꯤ꯫ ꯔꯤꯄ꯭ꯔꯗꯛꯇꯤꯚ ꯍꯦꯜꯊ ꯍꯥꯏꯕꯁꯤ ꯍꯛꯆꯥꯡ ꯃꯄꯨꯡ ꯐꯥꯅ ꯐꯕ, ꯑꯐꯕ ꯋꯥꯈꯜ ꯈꯟꯕ, ꯃꯁꯥꯒꯤ ꯑꯃꯗꯤ ꯁꯃꯥꯖꯀꯤ ꯑꯅꯥꯕ ꯂꯩꯇꯕ, ꯆꯥꯕꯣꯛꯄꯒꯤ ꯃꯔꯤꯗ ꯀꯔꯤꯃꯠꯇ ꯑꯄꯟꯕ ꯂꯩꯇꯕ ꯍꯥꯏꯕꯅꯤ꯫ ꯍꯛꯇꯤꯟꯅꯕꯗꯒꯤ ꯁꯟꯗꯣꯛꯄ ꯂꯩꯅꯥ ꯈꯔ꯫ ꯅꯨꯄꯥ-ꯅꯨꯄꯤ ꯍꯛꯇꯤꯟꯅꯕꯗꯒꯤ ꯂꯧꯅꯕ ꯂꯩꯅꯥ ꯃꯈꯜ ꯀꯌꯥꯃꯔꯨꯝ ꯂꯩ꯫ ꯐꯤꯅꯨꯡꯒꯤ ꯏꯟꯗ꯭ꯔꯤꯁꯤꯡꯒꯤ ꯑꯣꯏꯕ ꯂꯩꯅꯥꯁꯤꯡ ꯑꯁꯤꯒꯤ ꯂꯧꯅꯕ ꯃꯑꯣꯡ ꯑꯃꯁꯨꯡ ꯑꯅꯥꯕꯒꯤ ꯂꯥꯏꯑꯣꯡ ꯍꯥꯏꯔꯞ ꯃꯥꯟꯅꯕ ꯉꯥꯛꯇꯅꯤ꯫ ꯂꯩꯅꯥꯁꯤꯡ ꯑꯁꯤ ꯏꯪꯂꯤꯁꯇ ꯁꯦꯛꯁꯨꯑꯦꯜꯂꯤ ꯇ꯭ꯔꯥꯟꯁꯃꯤꯇꯦꯗ ꯗꯤꯖꯤꯖ (STD) ꯅꯠꯇ꯭ꯔꯒ ꯁꯦꯛꯁꯨꯑꯦꯜꯂꯤ ꯇ꯭ꯔꯥꯟꯁꯃꯤꯇꯦꯗ ꯏꯟꯐꯦꯛꯁꯟꯁ (STI) ꯍꯥꯏꯅ ꯀꯧꯅꯩ꯫ ꯑꯁꯤꯒꯨꯝꯕ ꯂꯩꯅꯥ ꯈꯔꯗꯤ ꯒꯣꯅꯣꯔꯤꯌꯥ, ꯀ꯭ꯂꯦꯃꯤꯗꯤꯌꯥ, ꯁꯤꯐꯤꯂꯤꯁ, ꯁꯤꯡꯒꯣꯂꯣꯁꯤꯁ, ꯚꯦꯅꯦꯔꯦꯜ ꯋꯥꯔꯠꯁ, ꯍꯦꯄꯥꯇꯥꯏꯇꯤꯁ A, ꯍꯦꯄꯥꯇꯥꯏꯇꯤꯁ B, ꯁ꯭ꯀꯦꯕꯤꯁ, ꯍꯔꯄꯤꯁ, HIV ꯑꯁꯤꯅꯆꯤꯡꯕꯅꯤ꯫ ꯐꯤꯅꯨꯡꯒꯤ ꯂꯧꯅꯕ ꯂꯩꯅꯥ꯫ ꯁꯦꯛꯁꯨꯑꯦꯜꯂꯤ ꯇ꯭ꯔꯥꯟꯁꯃꯤꯇꯦꯗ ꯗꯤꯖꯤꯖꯦꯁ (STD) ꯅꯠꯇ꯭ꯔꯒ ꯁꯦꯛꯁꯨꯑꯦꯜꯂꯤ ꯇ꯭ꯔꯥꯟꯁꯃꯤꯇꯦꯗ ꯏꯟꯐꯦꯛꯁꯟꯁ (STI) ꯍꯥꯏꯅ ꯈꯪꯅꯕ ꯂꯩꯅꯥꯁꯤꯡ ꯑꯁꯤ HIV-ꯒꯨꯝꯅ ꯍꯛꯇꯤꯟꯅꯔꯤꯕ ꯃꯤꯁꯛ ꯑꯅꯤꯒꯤ ꯃꯅꯨꯡꯗ ꯑꯃꯅ ꯅꯥꯔꯕꯗꯤ ꯅꯥꯔꯝꯗꯕ ꯅꯨꯄꯥ ꯅꯠꯇ꯭ꯔꯒ ꯅꯨꯄꯤ ꯑꯗꯨ ꯑꯅꯥꯕꯒꯤ ꯃꯍꯤꯛ ꯆꯪꯈꯤꯕꯗꯒꯤ ꯑꯣꯏꯔꯛꯏ꯫ STD ꯅꯠꯇ꯭ꯔꯒ STI ꯑꯣꯏꯕ ꯂꯩꯅꯥꯁꯤꯡ ꯑꯁꯤ ꯅꯧꯔꯤꯉꯩꯗꯗꯤ ꯌꯥꯝꯅ ꯂꯥꯏꯅ ꯂꯥꯌꯦꯡꯕ ꯉꯝꯃꯤ ꯑꯗꯨꯒ ꯀꯨꯏꯅ ꯅꯥꯔꯛꯂꯕꯗꯤ ꯂꯥꯌꯦꯡꯕꯗ ꯋꯥꯏ꯫ STDꯅ ꯅꯥꯕ ꯃꯤꯕꯨ ꯁꯃꯥꯖ ꯑꯁꯤꯅ ꯌꯥꯝꯅ ꯍꯟꯊꯅ ꯌꯦꯡꯅꯩ, ꯑꯗꯨꯅ STDꯅ ꯅꯥꯕ ꯃꯤꯅ ꯁꯃꯥꯖꯕꯨ ꯀꯤꯅꯔꯝꯃꯤ ꯑꯗꯨꯒ ꯂꯥꯌꯦꯡꯕꯒꯤ ꯗꯥꯛꯇꯔ ꯎꯅꯕ ꯆꯠꯄ ꯐꯥꯎꯕ ꯏꯀꯥꯏꯅꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯀꯤꯕ ꯑꯃꯁꯨꯡ ꯏꯀꯥꯏꯕꯒꯤ ꯃꯑꯣꯡ ꯈꯔ ꯁꯥꯐꯔꯦ꯫ ꯈꯔ ꯇꯣꯏꯅ ꯅꯥꯒꯟꯕ ꯐꯤꯅꯨꯡꯒꯤ ꯂꯩꯅꯥ ꯈꯔꯒꯤ ꯂꯥꯏꯑꯣꯡꯒ ꯂꯣꯏꯅꯅ ꯂꯥꯌꯦꯡꯕꯒꯤ ꯃꯑꯣꯡ ꯈꯔ ꯃꯈꯥꯗ ꯄꯤꯔꯤ꯫ STDꯒꯤ ꯅꯥꯕꯒꯤ ꯂꯥꯏꯑꯣꯡꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯎꯠꯇꯦ꯫ ꯀꯅꯥꯒꯨꯝꯕ ꯃꯤ ꯈꯔꯗꯤ ꯃꯁꯥ ꯃꯁꯥꯅ ꯐꯥꯎꯕ ꯂꯩꯅꯥ ꯑꯁꯤ ꯅꯥꯔꯕꯅꯤ ꯍꯥꯏꯕ ꯈꯪꯖꯗꯦ, ꯑꯗꯨꯅ ꯃꯍꯥꯛꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯁꯥ ꯐꯔꯤꯕ ꯃꯤ ꯑꯇꯩꯗ ꯂꯩꯅꯥ ꯑꯁꯤ ꯁꯟꯗꯣꯛꯈꯤꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯃꯁꯥꯃꯛꯅ ꯈꯪꯗꯕꯁꯨ ꯌꯥꯎꯏ꯫ ꯑꯍꯥꯟꯕꯒꯤ ꯂꯩꯅꯥ ꯃꯈꯜ ꯒꯣꯅꯣꯔꯤꯌꯥ꯫ ꯃꯤꯁꯛ ꯑꯃꯗ ꯒꯣꯅꯣꯔꯤꯌꯥ ꯂꯩꯅꯥꯒꯤ ꯃꯍꯤꯛ ꯆꯪꯈꯤꯕ ꯅꯨꯃꯤꯠ 8ꯗꯒꯤ 5ꯅꯤ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯩꯅꯥꯒꯤ ꯃꯑꯣꯡ ꯎꯠꯂꯛꯏ꯫ STDꯒꯤ ꯂꯩꯅꯥꯁꯤꯡ ꯑꯁꯤ ꯐꯤꯅꯨꯡꯒꯤ ꯍꯛꯆꯥꯡꯒꯤ ꯏꯟꯗ꯭ꯔꯤꯗ ꯑꯃꯁꯨꯡ ꯏꯟꯗ꯭ꯔꯤꯁꯤꯡꯒꯤ ꯃꯌꯥꯗ ꯃꯁꯛ ꯎꯠꯂꯛꯏ꯫
ꯒꯣꯅꯔꯤꯌꯥ ꯅꯥꯔꯕ ꯅꯤꯄꯥꯒꯤꯅ ꯍꯛꯀꯤ ꯏꯁꯤꯡ ꯆꯠꯄꯗ ꯑꯅꯥꯕ ꯐꯥꯎꯏ ꯑꯗꯨꯒ ꯍꯛꯀꯤ ꯏꯁꯤꯡ ꯑꯗꯨ ꯅꯥꯄꯨ ꯃꯆꯨ ꯅꯠꯇ꯭ꯔꯒ ꯑꯁꯪꯕ ꯃꯆꯨ ꯑꯣꯏꯅ ꯊꯣꯛꯂꯛꯏ꯫ ꯅꯨꯄꯤꯒꯤꯅ ꯍꯛꯀꯤ ꯏꯁꯤꯡꯒꯤ ꯃꯍꯨꯠꯇ ꯑꯉꯧꯕ ꯃꯍꯤ ꯑꯣꯏꯅ ꯊꯣꯛꯂꯛꯏ꯫ ꯒꯣꯅꯔꯤꯌꯥꯒꯤ ꯃꯍꯤꯛꯁꯤꯡ ꯑꯗꯨ ꯑꯦꯟꯇꯤꯕꯥꯏꯑꯣꯇꯤꯛ ꯈꯔꯗꯗꯤ ꯆꯪꯕ ꯉꯝꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯂꯩꯅꯥ ꯑꯗꯨ ꯒꯣꯅꯔꯤꯌꯥꯒꯤ ꯂꯥꯏꯑꯣꯡꯅꯤ ꯍꯥꯏꯕ ꯈꯪꯂꯕꯗꯤ ꯅꯤꯡꯊꯤꯅ ꯁꯣꯏꯗꯅ ꯐꯅꯅꯕꯒꯤꯗꯃꯛ ꯂꯩꯅꯥ ꯑꯁꯤ ꯌꯦꯡꯕ ꯍꯩꯕ ꯗꯥꯛꯇꯔꯕꯨ ꯌꯦꯡꯍꯟꯒꯗꯕꯅꯤ ꯑꯗꯨꯒ ꯂꯥꯏꯌꯦꯡꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯍꯛꯇꯤꯟꯅꯕ ꯇꯧꯔꯣꯏꯗꯕꯅꯤ꯫ ꯑꯅꯤꯁꯨꯕ ꯂꯩꯅꯥ ꯀ꯭ꯂꯦꯃꯤꯗꯤꯌꯥ꯫ ꯃꯁꯤ ꯕꯦꯛꯇꯦꯔꯤꯌꯥ ꯃꯈꯜ ꯑꯃꯅ ꯊꯣꯛꯍꯟꯕꯅꯤ꯫ ꯃꯇꯝ ꯈꯔꯗꯤ ꯑꯅꯥꯕꯒꯤ ꯈꯨꯗꯝ ꯑꯃꯠꯇ ꯐꯪꯗꯦ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯂꯩꯅꯥꯒꯤ ꯂꯥꯏꯑꯣꯡ ꯈꯔ ꯎꯠꯂꯛꯏ꯫ ꯍꯛꯀꯤ ꯏꯁꯤꯡ ꯆꯠꯄꯗ ꯃꯆꯨ ꯑꯣꯜꯂꯛꯄꯒ ꯂꯣꯏꯅꯅ ꯑꯁꯥꯕ ꯑꯣꯏꯅ ꯂꯥꯛꯄꯒꯤ ꯑꯅꯥꯕ ꯐꯥꯎꯔꯛꯏ꯫ ꯂꯩꯅꯥ ꯑꯁꯤ ꯒꯣꯅꯔꯤꯌꯥꯒ ꯄꯨꯟꯅ ꯂꯥꯏꯑꯣꯡ ꯎꯠꯂꯛꯄꯁꯨ ꯌꯥꯎꯔꯛꯏ꯫ ꯃꯁꯤꯒꯤ ꯂꯥꯏꯌꯦꯡꯕꯗꯗꯤ ꯍꯛꯇꯤꯟꯅꯔꯤꯕ ꯑꯅꯤꯗꯨ ꯄꯨꯟꯅ ꯌꯦꯡꯕ ꯇꯥꯏ ꯑꯗꯨꯒ ꯑꯅꯥ ꯂꯥꯏꯌꯦꯡ ꯂꯣꯏꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯑꯅꯤ ꯑꯗꯨ ꯍꯛꯇꯤꯟꯅꯕ ꯇꯧꯔꯣꯏꯗꯕꯅꯤ ꯅꯠꯇ꯭ꯔꯕꯗꯤ STD ꯑꯁꯤꯅ ꯑꯉꯥꯡꯈꯥꯎꯒꯤ ꯑꯅꯥꯕ ꯑꯣꯏꯔꯛꯇꯨꯅ ꯈꯨꯗꯣꯡꯊꯤꯒꯅꯤ꯫ ꯑꯍꯨꯝꯁꯨꯕꯗ ꯇꯥꯀꯤ ꯅꯠꯇ꯭ꯔꯒ ꯁꯤꯐꯤꯂꯤꯁ꯫ ꯂꯩꯅꯥ ꯑꯁꯤ ꯑꯍꯥꯟꯕꯗ ꯄꯤꯛꯅ ꯐꯤꯅꯨꯡꯒꯤ ꯏꯟꯗ꯭ꯔꯤꯗ ꯅꯠꯇ꯭ꯔꯒ ꯆꯤꯟꯕꯥꯟꯗ ꯆꯥꯊꯠꯄ ꯍꯧꯔꯛꯏ꯫ ꯃꯇꯝ ꯑꯁꯤꯗ ꯆꯩꯅꯥ ꯐꯥꯎꯗꯕꯅꯤꯅ ꯂꯩꯅꯥ ꯄꯛꯂꯦ ꯍꯥꯏꯕꯗꯨ ꯑꯅꯥꯕ ꯃꯁꯥ ꯈꯪꯖꯗꯦ꯫ ꯑꯅꯥꯕꯒꯤ ꯃꯍꯤꯛꯅ ꯆꯪꯈ꯭ꯔꯕ ꯃꯇꯨꯡ ꯅꯨꯃꯤꯠ 40ꯗꯒꯤ 40-50 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯆꯩꯅꯥ ꯐꯥꯎꯕ ꯍꯧꯔꯛꯏ ꯑꯃꯗꯤ ꯃꯁꯥ ꯄꯨꯝꯅꯃꯛꯇ ꯉꯥꯛꯁꯪ ꯉꯥꯡꯅ ꯃꯄꯥꯛ ꯃꯆꯥ ꯃꯆꯥ ꯑꯣꯏꯅ ꯆꯣꯡꯊꯣꯛꯂꯛꯏ꯫ ꯂꯩꯅꯥ ꯑꯁꯤ ꯌꯦꯡꯕꯗ ꯍꯛꯇꯤꯟꯅꯔꯤꯕ ꯃꯤꯁꯛ ꯑꯅꯤ ꯑꯗꯨ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯕ ꯇꯥꯏ ꯑꯗꯨꯒ ꯑꯅꯤ ꯑꯗꯨ ꯑꯅꯥꯕ ꯐꯠꯇ꯭ꯔꯤ ꯐꯥꯎꯕꯗꯤ ꯍꯛꯇꯤꯟꯅꯕ ꯌꯥꯗꯦ꯫ ꯀꯔꯤꯒꯨꯝꯕꯗ ꯑꯄꯤꯛꯄ ꯉꯥꯛꯁꯪ ꯉꯥꯡꯕ ꯃꯄꯥꯛꯁꯤꯡ ꯑꯗꯨ ꯄꯤꯛꯅ ꯂꯩꯕꯅ ꯎꯕ ꯐꯪꯗꯕ ꯌꯥꯏ ꯑꯗꯨꯅ ꯑꯅꯥꯕꯒꯤ ꯏ ꯂꯧꯔꯒ ꯌꯦꯡꯂꯕ ꯃꯇꯝꯗ ꯅꯥꯔꯤꯕ ꯂꯩꯅꯥꯒꯤ ꯃꯁꯛ ꯈꯪꯒꯅꯤ꯫ ꯇꯥꯀꯤ ꯊꯨꯡꯕꯒꯤ ꯂꯩꯅꯥ ꯑꯁꯤ ꯃꯇꯝ ꯆꯥꯅ ꯌꯦꯡꯍꯧꯗ꯭ꯔꯕꯗꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏꯅꯤ꯫ ꯃꯁꯤꯅ ꯊꯃꯣꯏꯒꯤ ꯂꯩꯅꯥ ꯑꯣꯏꯔꯛꯄꯁꯨ ꯌꯥꯏ꯫ ꯂꯩꯅꯥ ꯑꯁꯤꯅ ꯀꯣꯛꯀꯤ ꯊꯣꯞ ꯁꯣꯛꯈ꯭ꯔꯕꯗꯤ ꯃꯗꯨꯒꯤ ꯐꯜ ꯑꯣꯏꯅ ꯀꯥꯎꯒꯟꯕ, ꯋꯥꯈꯜ ꯈꯟꯕ ꯉꯝꯗꯕ ꯑꯃꯗꯤ ꯈ꯭ꯋꯥꯏꯒ ꯃꯤꯃꯥꯟꯅꯗꯕ ꯃꯤꯁꯛ ꯑꯣꯏꯔꯛꯄ ꯌꯥꯏ꯫ ꯅꯨꯄꯤꯒꯤꯗꯅ ꯃꯥꯒꯤ ꯄꯣꯛꯇ꯭ꯔꯤꯕ ꯑꯉꯥꯡꯗ ꯂꯩꯅꯥ ꯑꯁꯤ ꯆꯪꯈꯤꯕꯗꯒꯤ ꯑꯉꯥꯡ ꯑꯗꯨ ꯄꯣꯛꯂꯛꯄꯗꯒꯤ ꯍꯧꯅ ꯈ꯭ꯋꯥꯏꯒ ꯃꯥꯟꯅꯗꯕ ꯑꯣꯏꯅ ꯄꯣꯛꯂꯛꯄ ꯌꯥꯏ꯫ ꯇꯥꯀꯤ ꯍꯥꯏꯔꯤꯕ ꯂꯩꯅꯥ ꯑꯁꯤ ꯌꯥꯝꯅ ꯅꯧꯔꯤꯉꯩꯗ ꯂꯥꯏꯌꯦꯡꯍꯧꯔꯕꯗꯤ ꯃꯄꯨꯡ ꯐꯥꯅ ꯐꯍꯟꯕ ꯉꯝꯃꯤ꯫ STD ꯅꯠꯇ꯭ꯔꯒ STI ꯊꯤꯡꯅꯕꯒꯤ ꯄꯥꯝꯕꯩꯁꯤꯡ꯫ ꯑꯍꯥꯟꯕꯗ, ꯍꯛꯇꯤꯟꯅꯕꯒꯤ ꯊꯕꯛ ꯑꯁꯤ ꯍꯛꯇꯤꯟꯅꯕ ꯌꯥꯕ ꯃꯤ ꯃꯁꯤꯡ ꯌꯥꯝꯅ ꯄꯥꯡꯊꯣꯛꯇꯕ꯫ STD ꯅꯠꯇ꯭ꯔꯒ STIꯒꯤ ꯂꯩꯅꯥ ꯌꯥꯝꯅ ꯁꯟꯗꯣꯛꯂꯤꯕꯁꯤ ꯍꯛꯇꯤꯟꯅꯕ ꯃꯤ ꯃꯁꯤꯡ ꯌꯥꯝꯕꯗꯒꯤ ꯊꯣꯛꯄꯅꯤ꯫ ꯑꯅꯤꯁꯨꯕꯗ, ꯊꯤꯡꯕ ꯌꯥꯕ ꯄꯣꯠ ꯁꯤꯖꯤꯟꯅꯅꯕ꯫ ꯊꯤꯡꯕ ꯌꯥꯕ ꯄꯣꯠ ꯁꯤꯖꯤꯟꯅꯕ꯫ ꯀꯣꯟꯗꯣꯝ ꯁꯤꯖꯤꯟꯅꯔꯕꯗꯤ STD ꯑꯃꯗꯤ STI ꯊꯤꯡꯕꯗ ꯃꯇꯦꯡ ꯑꯣꯏꯒꯅꯤ꯫ ꯑꯍꯨꯝꯁꯨꯕꯗ, ꯃꯁꯥꯒꯤ ꯋꯥꯈꯜ ꯍꯣꯡꯗꯣꯛꯄ꯫ STD ꯅꯠꯇ꯭ꯔꯒ STIꯒꯤ ꯈꯨꯗꯝ ꯂꯥꯏꯑꯣꯡꯅꯆꯤꯡꯕꯁꯤꯡ ꯑꯁꯤ ꯈꯪꯗꯨꯅ ꯃꯁꯥꯒꯤ ꯋꯥꯈꯜ ꯍꯣꯡꯂꯕꯗꯤ ꯃꯇꯝ ꯊꯤꯟꯊꯗꯅ ꯗꯥꯛꯇꯔꯕꯨ ꯌꯦꯡꯍꯜꯂꯒ ꯂꯩꯅꯥ ꯃꯁꯛ ꯈꯪꯕꯒ ꯂꯣꯏꯅꯅ ꯃꯗꯨ ꯂꯥꯏꯌꯦꯡꯗꯨꯅ ꯐꯅꯕ ꯍꯣꯠꯅꯕꯗ ꯃꯇꯦꯡ ꯑꯣꯏꯒꯅꯤ꯫ ꯃꯌꯥꯏ ꯀꯥꯕ ꯍꯤꯗꯥꯛ ꯈꯔ꯫ ꯃꯌꯥꯏ ꯀꯥꯕ ꯍꯤꯗꯥꯛ ꯗ꯭ꯔꯒ ꯈꯔꯗꯤ ꯍꯦꯔꯣꯏꯟ, ꯑꯣꯄꯤꯌꯝ, ꯃꯣꯔꯐꯤꯟ, ꯀꯣꯀꯦꯟ, ꯃꯦꯔꯤꯖꯨꯋꯥꯅꯥ, ꯍꯥꯁꯤꯁ ꯑꯁꯤꯅꯆꯤꯡꯕꯅꯤ꯫ ꯃꯈꯣꯏ ꯑꯁꯤ ꯑꯅꯥꯕ ꯈꯥꯡꯕ ꯉꯝꯍꯟꯕ ꯑꯃꯗꯤ ꯄꯪꯊꯍꯟꯕ ꯍꯤꯗꯥꯛꯁꯤꯡꯅꯤ꯫ ꯌꯨ ꯊꯛꯄ, ꯆꯨꯔꯨꯞ ꯕꯤꯔꯤ ꯊꯛꯄ, ꯒꯟꯖꯥ ꯊꯛꯄ, ꯀꯥꯅꯤ ꯆꯥꯕ ꯑꯁꯤꯅꯆꯤꯡꯕꯁꯨ ꯃꯌꯥꯏ ꯀꯥꯕ ꯍꯤꯗꯥꯛ ꯊꯛꯄ ꯆꯥꯕꯒꯨꯝꯕꯅꯤ꯫ ꯍꯩꯅꯕꯤ ꯄꯣꯛꯍꯟꯕ ꯉꯝꯕ ꯃꯌꯥꯏ ꯀꯥꯕ ꯗ꯭ꯔꯒ, ꯌꯨ, ꯆꯨꯔꯨꯞꯅꯆꯤꯡꯕ ꯄꯣꯠꯁꯛꯁꯤꯡ ꯑꯁꯤꯕꯨ ꯁꯕꯁꯇꯦꯟꯁ ꯍꯥꯏꯅ ꯈꯪꯅꯩ꯫ ꯄꯣꯠꯁꯛ ꯂꯥꯟꯅ ꯁꯤꯖꯤꯟꯅꯕꯕꯨ ꯏꯪꯂꯤꯁꯇ ꯁꯕꯁꯇꯦꯟꯁ ꯑꯦꯕ꯭ꯌꯨꯁ ꯍꯥꯏꯅ ꯈꯪꯅꯩ꯫ ꯑꯅꯥꯕ ꯐꯅꯕ ꯁꯤꯖꯤꯟꯅꯕ ꯍꯤꯗꯥꯛ ꯈꯔ꯫ ꯃꯤ ꯑꯃꯒꯤ ꯍꯛꯆꯥꯡꯒꯤ ꯑꯃꯁꯨꯡ ꯏꯟꯗ꯭ꯔꯤꯒꯤ ꯊꯕꯛ ꯅꯠꯇ꯭ꯔꯒ ꯋꯥꯈꯜꯒꯤ ꯃꯑꯣꯡ ꯍꯣꯡꯗꯣꯛꯍꯟꯕ ꯉꯝꯕ ꯄꯣꯠ ꯑꯃꯕꯨ ꯗ꯭ꯔꯒ ꯅꯠꯇ꯭ꯔꯒ ꯍꯤꯗꯥꯛ ꯀꯧꯏ꯫ ꯍꯤꯗꯥꯛ ꯂꯥꯟꯅ ꯁꯤꯖꯤꯟꯅꯕ, ꯗ꯭ꯔꯒ ꯑꯦꯕ꯭ꯌꯨꯁ꯫ ꯑꯅꯥꯕ ꯐꯅꯕ ꯗꯥꯛꯇꯔꯒꯤ ꯍꯤꯗꯥꯛꯄꯨ ꯂꯥꯟꯅ ꯁꯤꯖꯤꯟꯅꯕꯒꯤ ꯃꯑꯣꯡ ꯈꯔ ꯃꯈꯥꯗ ꯄꯤꯔꯤ꯫ ꯆꯥꯡ ꯍꯦꯟꯅ ꯆꯥꯕ꯫ ꯗꯥꯛꯇꯔꯅ ꯄꯤꯕ ꯍꯤꯗꯥꯛ ꯑꯗꯨ ꯗꯥꯛꯇꯔꯅ ꯍꯥꯏꯕꯗꯒꯤ ꯍꯦꯟꯅ ꯆꯥꯔꯕꯗꯤ ꯃꯗු ꯍꯤꯗꯥꯛ ꯂꯥꯟꯅ ꯆꯥꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯈꯨꯗꯝ ꯑꯣꯏꯅ, ꯍꯤꯗꯥꯛ ꯑꯃ ꯃꯤꯂꯤꯒ꯭ꯔꯥꯝ 2ꯗꯪ ꯆꯥꯎ ꯍꯥꯏꯔꯒ ꯃꯤꯂꯤꯒ꯭ꯔꯥꯝ 10 ꯆꯥꯔꯕꯗꯤ ꯃꯗꯨ ꯍꯤꯗꯥꯛ ꯂꯥꯟꯅ ꯁꯤꯖꯤꯟꯅꯕ, ꯗ꯭ꯔꯒ ꯑꯦꯕ꯭ꯌꯨꯁ ꯀꯧꯏ꯫ ꯍꯦꯟꯅ ꯇꯣꯏꯅ ꯆꯥꯕ꯫ ꯈꯨꯗꯝ ꯑꯣꯏꯅ,
ꯗꯥꯛꯇꯔꯅ ꯇꯨꯝꯂꯝꯗꯥꯏꯗ ꯑꯃꯨꯛꯇꯪ ꯆꯥꯎ ꯍꯥꯏꯅ ꯄꯤꯕ ꯍꯤꯗꯥꯛ ꯑꯗꯨ ꯑꯃꯨꯛꯇꯒꯤ ꯍꯦꯟꯅ ꯇꯣꯏꯅ ꯆꯥꯔꯕꯗꯤ ꯃꯗꯨꯁꯨ ꯍꯤꯗꯥꯛ ꯂꯥꯟꯅ ꯁꯤꯖꯤꯟꯅꯕ ꯗ꯭ꯔꯒ ꯑꯦꯕ꯭ꯌꯨꯁ ꯀꯧꯒꯅꯤ꯫ ꯃꯇꯝ ꯍꯦꯟꯅ ꯆꯥꯕ, ꯈꯨꯗꯝ ꯑꯣꯏꯅ ꯗꯥꯛꯇꯔꯅ ꯊꯥ ꯃꯈꯥꯏ ꯑꯃ ꯆꯥꯎ ꯍꯥꯏꯔꯒ ꯃꯗꯨꯗꯒꯤ ꯃꯇꯝ ꯍꯦꯟꯅ ꯆꯥꯔꯕꯗꯤ ꯃꯗꯨꯁꯨ ꯍꯤꯗꯥꯛ ꯂꯥꯟꯅ ꯁꯤꯖꯤꯟꯅꯕ ꯍꯥꯏꯒꯅꯤ꯫ ꯑꯣꯟꯅ ꯇꯩꯅꯅ ꯁꯤꯖꯤꯟꯅꯕ, ꯈꯨꯗꯝ ꯑꯣꯏꯅ ꯗꯥꯛꯇꯔꯅ ꯑꯅꯥꯕꯗꯨ ꯇꯨꯝꯍꯟꯅꯕ ꯅꯠꯇ꯭ꯔꯒ ꯏꯪꯅ ꯄꯣꯊꯥꯗꯨꯅ ꯂꯩꯍꯟꯅꯕ ꯄꯤꯖꯧ ꯍꯥꯏꯗꯨꯅ ꯏꯕ ꯍꯤꯗꯥꯛ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯒꯥꯔꯗꯦꯅꯣꯜ ꯀꯧꯕ ꯍꯦꯛ ꯆꯥꯕꯗ ꯄꯪꯊꯗꯨꯅ ꯒ꯭ꯌꯥꯟ ꯃꯥꯡꯒꯗꯕ, ꯊꯨꯅ ꯃꯁꯥ ꯑꯗꯨ ꯀꯟꯅ ꯅꯤꯛꯂꯛꯀꯗꯕ ꯍꯤꯗꯥꯛ ꯑꯗꯨ ꯄꯤꯖꯔꯕꯗꯤ ꯃꯗꯨ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯍꯤꯗꯥꯛꯄꯨ ꯑꯣꯟꯅ ꯇꯩꯅꯅ ꯁꯤꯖꯤꯟꯅꯕ ꯀꯧꯒꯅꯤ꯫ ꯑꯣꯟꯅ ꯇꯩꯅꯅ ꯍꯤꯗꯥꯛ ꯌꯥꯟꯁꯤꯟꯅꯕ, ꯑꯃꯗꯒꯤ ꯍꯦꯟꯅ ꯌꯥꯟꯅꯔꯒ ꯆꯥꯒꯗꯕ ꯍꯤꯗꯥꯛ ꯁꯦꯝꯕꯗ ꯗꯥꯛꯇꯔꯒꯤ ꯄꯥꯎꯇꯥꯛ ꯌꯥꯎꯗꯅ ꯄꯪꯁꯦꯝ ꯁꯦꯝꯂꯕꯗꯤ ꯃꯗꯨ ꯑꯣꯟꯅ ꯇꯩꯅꯅ ꯍꯤꯗꯥꯛ ꯌꯥꯟꯁꯤꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏ꯫ ꯈꯨꯗꯝ ꯑꯣꯏꯅ ꯏꯪꯅ ꯄꯣꯊꯥꯗꯨꯅ ꯇꯨꯝꯅꯕ ꯍꯤꯗꯥꯛꯇ ꯈꯔ ꯍꯦꯟꯅ ꯀꯥꯟꯅꯅꯕꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯏ ꯀꯥꯕ ꯌꯨ ꯌꯥꯟꯁꯤꯟꯗꯨꯅ ꯄꯤꯊꯛꯂꯝꯕꯗꯤ ꯃꯗꯨ ꯑꯣꯟꯅ ꯇꯩꯅꯅ ꯍꯤꯗꯥꯛ ꯁꯤꯖꯤꯟꯅꯕ ꯀꯧꯒꯅꯤ꯫ ꯑꯥꯏꯟꯅ ꯌꯥꯗꯕ ꯍꯤꯗꯥꯛ ꯁꯤꯖꯤꯟꯅꯕ, ꯑꯥꯏꯟꯅ ꯌꯥꯗꯕ ꯍꯤꯗꯥꯛꯁꯤꯡ ꯈꯨꯗꯝ ꯑꯣꯏꯅ ꯕ꯭ꯔꯥꯎꯟ ꯁꯨꯒꯔ, ꯃꯦꯔꯤꯖꯨꯋꯥꯅꯥ, ꯒꯟꯖꯥ ꯑꯃꯁꯨꯡ ꯌꯨꯅꯆꯤꯡꯕ ꯁꯤꯖꯤꯟꯅꯕꯁꯤ ꯍꯤꯗꯥꯛ ꯂꯥꯟꯅ ꯁꯤꯖꯤꯟꯅꯕ, ꯗ꯭ꯔꯒ ꯑꯦꯕ꯭ꯌꯨꯁ ꯅꯠꯇ꯭ꯔꯒ ꯄꯣꯠꯁꯛ ꯂꯥꯟꯅ ꯁꯤꯖꯤꯟꯅꯕ, ꯁꯕꯁꯇꯦꯟꯁ ꯑꯦꯕ꯭ꯌꯨꯁ ꯍꯥꯏꯅ ꯈꯪꯅꯒꯅꯤ꯫ ꯍꯤꯗꯥꯛ ꯂꯥꯟꯅ ꯁꯤꯖꯤꯟꯅꯕꯅ ꯑꯣꯏꯍꯟꯕ ꯃꯑꯣꯡꯁꯤꯡ: ꯑꯍꯥꯟꯕꯗ, ꯍꯤꯗꯥꯛ ꯂꯥꯟꯅ ꯁꯤꯖꯤꯟꯅꯕꯅ ꯀꯔꯤꯒꯨꯝꯕꯗ ꯊꯕꯛ ꯈꯔꯕꯨ ꯊꯨꯅ ꯇꯧꯕ ꯍꯧꯍꯜꯂꯕꯁꯨ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯊꯕꯛꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯇꯞꯊꯍꯜꯂꯤ ꯑꯃꯗꯤ ꯍꯤꯗꯥꯛꯁꯤꯡ ꯑꯗꯨꯅ ꯑꯀꯥꯏꯕ ꯊꯣꯛꯍꯜꯂꯤ꯫ ꯑꯅꯤꯁꯨꯕꯗ, ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯨꯝꯅꯤꯡꯕ ꯄꯣꯛꯍꯜꯂꯤ꯫ ꯑꯍꯨꯝꯁꯨꯕꯗ, ꯑꯣꯄꯤꯌꯝ ꯆꯥꯕꯗ ꯄꯪꯊꯕꯒꯨꯝꯅ ꯄꯪꯊꯗꯨꯅ ꯁꯦꯡꯅ ꯇꯥꯕ ꯎꯕꯅꯆꯤꯡꯕ ꯉꯝꯍꯟꯗꯦ꯫ ꯃꯔꯤꯁꯨꯕꯗ, ꯑꯩꯈꯣꯏ ꯈ꯭ꯋꯥꯏꯅ ꯇꯥꯔꯤꯕ, ꯎꯔꯤꯕ, ꯄꯨꯛꯅꯤꯡꯗ ꯐꯥꯎꯔꯤꯕ ꯑꯁꯤꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯂꯩꯍꯜꯂꯤ꯫ ꯂꯥꯟꯅ ꯁꯤꯖꯤꯟꯅꯒꯟꯕ ꯍꯩꯅꯕꯤ ꯄꯣꯛꯍꯟꯕ ꯄꯣꯠꯁꯛꯁꯤꯡ: ꯏꯟꯈꯠꯂꯛꯄ ꯆꯍꯤ ꯃꯇꯥꯡꯒꯤ ꯅꯍꯥꯁꯤꯡꯅ ꯃꯁꯥꯅ ꯑꯅꯧꯕ ꯃꯍꯥꯎ ꯈꯪꯅꯤꯡ ꯌꯦꯡꯅꯤꯡꯕꯗꯒꯤ, ꯃꯃꯥꯟꯅꯕꯅꯆꯤꯡꯕ ꯑꯇꯣꯞꯄ ꯃꯤꯑꯣꯏꯅ ꯏꯟꯁꯤꯟꯕꯗꯒꯤ ꯅꯠꯇ꯭ꯔꯒ ꯃꯁꯥꯒꯤ ꯅꯤꯡꯕ ꯀꯥꯏꯕꯗꯒꯤ ꯍꯩꯅꯕꯤ ꯄꯣꯛꯍꯟꯕ ꯉꯝꯕ ꯄꯣꯠꯁꯛ ꯀꯌꯥꯃꯔꯨꯝ ꯂꯥꯟꯅ ꯁꯤꯖꯤꯟꯅꯩ꯫ ꯄꯣꯠꯁꯛꯁꯤꯡ ꯑꯁꯤ ꯈꯨꯗꯝ ꯑꯣꯏꯅ ꯃꯩꯈꯨ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕꯒꯤ ꯆꯨꯔꯨꯞ, ꯕꯤꯔꯤ, ꯆꯔꯁ, ꯒꯟꯖꯥ, ꯃꯍꯤ ꯑꯣꯏꯅ ꯊꯛꯅꯕꯒꯤ ꯀꯥ ꯍꯦꯟꯕ ꯆꯥ ꯅꯠꯇ꯭ꯔꯒ ꯀꯣꯐꯤ, ꯌꯨ, ꯚꯥꯡ ꯍꯥꯞꯄ ꯁꯔꯕꯠ, ꯃꯄꯨꯡ ꯑꯣꯏꯅ ꯆꯥꯅꯕꯒꯤ ꯒꯨꯠꯀꯥ, ꯄꯥꯟ ꯃꯁꯥꯂꯥ, ꯈꯩꯅꯤ, ꯍꯤꯗꯥꯛ ꯃꯅꯥ, ꯀꯥꯅꯤ, ꯚꯥꯡ ꯑꯃꯁꯨꯡ ꯍꯛꯆꯥꯡꯗ ꯏꯟꯖꯦꯛꯁꯟ ꯑꯣꯏꯅ ꯀꯥꯞꯁꯤꯟꯅꯕꯒꯤ ꯍꯤꯔꯣꯏꯟ ꯑꯁꯤꯅꯆꯤꯡꯕꯅꯤ꯫ ꯍꯛꯆꯥꯡꯗ ꯍꯩꯅꯕꯤ ꯇꯞꯅ ꯇꯞꯅ ꯄꯣꯛꯍꯟꯕ ꯄꯣꯠꯁꯛꯁꯤꯡ ꯑꯁꯤ ꯂꯥꯟꯅ ꯁꯤꯖꯤꯟꯅꯕꯅ ꯑꯔꯣꯏꯕꯗ ꯍꯛꯆꯥꯡ ꯌꯥꯝꯅ ꯁꯣꯛꯍꯜꯂꯤ꯫ ꯏꯟꯈꯠꯂꯛꯂꯤꯕ ꯅꯍꯥꯔꯣꯜꯁꯤꯡꯅ ꯀꯩꯗꯧꯅꯨꯡꯗꯁꯨ ꯄꯣꯠꯁꯛ ꯂꯥꯟꯅ ꯁꯤꯖꯤꯟꯅꯔꯣꯏꯗꯕꯅꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯡꯈꯩꯃꯌꯨꯝ ꯇꯣꯝꯆꯧ ꯁꯤꯡꯍꯅ ꯏꯕ ꯑꯦꯗꯣꯂꯦꯁꯦꯟꯁ ꯑꯦꯖꯨꯀꯦꯁꯟ ꯍꯥꯏꯔꯤꯕ ꯋꯥꯔꯦꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯤ꯫